ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯥꯎꯠ ꯀꯣꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯂꯝꯖꯦꯟ ꯑꯁꯤꯗ ꯌꯥꯝꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯂꯩꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯅꯣꯟ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯑꯣꯏꯕ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ ꯑꯃ ꯁꯥꯗꯨꯅ ꯌꯨꯝꯊꯪꯅꯔꯤꯕ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯆꯞ ꯆꯥꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ꯫ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎ ꯋꯥꯔꯜ ꯋꯥꯔ ꯇꯨꯅ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯁꯇꯔꯟ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯥꯎꯠ ꯀꯣꯔꯤꯌꯥ ꯑꯃꯁꯨꯡ ꯖꯄꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯤ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯗꯤꯄꯦꯟ ꯇꯧꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯃꯛ ꯂꯥꯛꯂꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯌꯨꯝꯊꯪꯅꯔꯤꯕ ꯅꯣꯔꯠ ꯀꯣꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯑꯃ ꯂꯩꯈꯤꯕ ꯑꯗꯨꯒ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯒꯤ ꯔꯤꯂꯦꯁꯟ ꯑꯁꯤꯗꯁꯨ ꯀꯥ ꯍꯦꯟꯅ ꯃꯔꯤ ꯐꯕ ꯑꯗꯨ ꯑꯣꯏꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯖꯄꯥꯟ ꯑꯃꯁꯨꯡ ꯁꯥꯎꯠ ꯀꯣꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ USꯅ ꯄꯤꯔꯤꯕ ꯊꯥꯖꯕ USꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯔꯩꯕꯥꯛ ꯑꯁꯤ ꯉꯥꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗ ꯂꯥꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯗꯤꯐꯦꯟꯁꯀꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯖꯄꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯂꯦꯖꯔ ꯋꯦꯄꯟꯗꯒꯤ ꯍꯧꯔꯒ ꯋꯥꯔꯁꯤꯞ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯁꯥꯔꯛꯂꯤꯕ ꯃꯇꯝ ꯑꯃꯅꯤ꯫ ꯁꯥꯎꯠ ꯀꯣꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯧꯖꯤꯛ USAꯗ ꯇꯥꯡꯖꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯃꯁꯥ ꯃꯊꯟꯇ ꯃꯅꯤꯡ ꯇꯝꯅ ꯂꯩꯕ ꯉꯝꯅꯕꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ Khuman 5 ꯍꯥꯏꯕ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ ꯑꯃꯈꯛ ꯗꯦꯕꯂꯞ ꯇꯧꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯤꯁꯥꯏꯜ ꯑꯁꯤꯒꯤ ꯑꯣꯏꯕ ꯁꯥꯏꯖ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕꯅ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯣꯀꯦꯜ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯕꯨ ꯃꯣꯟꯁꯇꯔ ꯃꯤꯁꯥꯏꯜ ꯍꯥꯏꯅꯁꯨ ꯈꯪꯅꯔꯤ꯫ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯃꯤꯁꯥꯏꯜ ꯑꯁꯤ ꯕꯪꯀꯔ ꯕꯁꯇꯔ ꯃꯤꯁꯥꯏꯜ ꯑꯃꯈꯛꯅꯤ꯫ Khuman ꯅꯠꯇ꯭ꯔꯒꯅ ꯗ ꯃꯣꯟꯁꯇꯔ ꯃꯤꯁꯥꯏꯜ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯑꯅꯧꯕ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ ꯑꯁꯤ ꯃꯈꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤꯕ ꯑꯟꯗꯔꯒ꯭ꯔꯥꯎꯟꯒꯤ ꯑꯣꯏꯕ ꯇꯅꯦꯜ ꯑꯗꯨ ꯆꯞ ꯆꯥꯅ ꯄ꯭ꯔꯤꯁꯥꯏꯁꯂꯤ ꯍꯤꯠ ꯇꯧꯕ ꯉꯝꯕ ꯃꯅꯨꯡ ꯆꯪꯗꯨꯅ ꯄꯣꯈꯥꯏꯕ ꯉꯝꯕꯒꯤ ꯑꯣꯏꯕ ꯀꯦꯄꯥꯁꯤꯇꯤ ꯑꯁꯤ ꯂꯩ ꯍꯥꯏꯗꯨꯅ ꯀ꯭ꯂꯦꯝ ꯇꯧꯔꯤ꯫ ꯍꯧꯖꯤꯛ ꯌꯨꯝꯂꯣꯟꯅꯔꯤꯕ ꯅꯣꯔꯠ ꯀꯣꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯒꯤ ꯂꯥꯛꯂꯤꯕ ꯊ꯭ꯔꯦꯠ ꯑꯁꯤ ꯌꯦꯡꯗꯨꯅ ꯀꯔꯤꯒꯨꯝꯕ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯅꯣꯔꯠ ꯀꯣꯔꯤꯌꯥ ꯑꯃꯁꯨꯡ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝꯁꯤꯡ ꯊꯣꯛꯄ ꯃꯇꯝꯗ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯀꯤꯝ ꯖꯣꯡ ꯎꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯑꯟꯗꯔꯒ꯭ꯔꯥꯎꯟꯒꯤ ꯑꯣꯏꯕ ꯕꯪꯀꯔ ꯇꯅꯦꯜꯁꯤꯡꯗ ꯂꯣꯠꯇꯨꯅ ꯂꯩꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯇꯦꯛ ꯆꯠꯊꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯈꯨꯠꯂꯥꯏ ꯑꯁꯤ ꯇꯟ 9 ꯂꯨꯝꯕ ꯋꯥꯔꯍꯦꯗ ꯄꯨꯗꯨꯅ ꯀꯥꯞꯄ ꯌꯥꯕ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯕꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯑꯟꯗꯔꯒ꯭ꯔꯥꯎꯟꯗ ꯂꯩꯕ ꯂꯩꯅꯨꯡꯗ ꯂꯩꯔꯤꯕ ꯃꯄꯨꯡ ꯐꯥꯅ ꯁꯦꯞ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕ ꯕꯪꯀꯔ ꯇꯅꯦꯜꯁꯤꯡ ꯑꯁꯤꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯨꯠꯇꯨꯅ ꯊꯨꯒꯥꯏꯕ ꯉꯝꯕꯒꯤ ꯑꯣꯏꯕ ꯀꯦꯄꯥꯁꯤꯇꯤ ꯑꯁꯤ ꯑꯣꯏꯒꯗꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯁꯥꯏꯜ ꯑꯁꯤ ꯀꯥꯞꯇꯨꯅ ꯇꯥꯔꯒꯦꯠ ꯑꯗꯨ ꯍꯤꯠ ꯇꯧꯔꯝꯗꯥꯏꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ ꯑꯣꯏꯕꯅ ꯁ꯭ꯄꯤꯗ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯗ ꯃꯥꯛ 10 ꯐꯥꯎꯕꯒꯤ ꯁ꯭ꯄꯤꯗ ꯌꯧꯕ ꯉꯝꯃꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯤ꯫ Khuman 5 ꯍꯥꯏꯔꯤꯕ ꯃꯤꯁꯥꯏꯜ ꯑꯁꯤꯒꯤ ꯇꯣꯞ ꯇꯣꯞꯄ ꯑꯦꯗꯚꯥꯟꯇꯦꯖ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯤꯁꯥꯏꯜ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯇꯟ 9ꯒꯤ ꯑꯣꯏꯕ ꯋꯥꯔꯍꯦꯗ ꯑꯁꯤ ꯍꯥꯞꯇꯨꯅ ꯀꯥꯞꯄ ꯇꯥꯔꯒꯗꯤ ꯀꯤꯂꯣꯃꯤꯇꯔ 600 ꯂꯣꯝ ꯂꯥꯞꯅ ꯀꯥꯞꯄ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯌꯥꯡꯕ ꯋꯥꯔꯍꯦꯗꯁꯤꯡ ꯍꯥꯞꯇꯨꯅ ꯀꯥꯞꯄ ꯇꯥꯔꯒꯗꯤ ꯀꯤꯂꯣꯃꯤꯇꯔ 5,000 ꯔꯣꯝ ꯀꯥꯞꯄ ꯌꯥꯒꯅꯤ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯔꯦꯟꯖ ꯑꯁꯤ ꯌꯧꯔꯛꯄ ꯇꯥꯔꯒꯗꯤ ꯆꯩꯅꯥꯒꯤ ꯁꯔꯨꯛ ꯑꯌꯥꯝꯕ ꯑꯗꯨꯒ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯃꯐꯝ ꯀꯌꯥ ꯑꯃ ꯐꯥꯎꯕ ꯀꯣꯚꯔ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯣꯔꯠ ꯀꯣꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨꯗꯤ ꯏꯀꯣꯟꯗ ꯀꯣꯟꯅꯔꯕꯅꯤ꯫ Khuman 5 ꯍꯥꯏꯔꯤꯕ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯕꯪꯀꯔ ꯕꯁꯇꯔ ꯑꯅꯧꯕ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ ꯑꯁꯤ ꯍꯟꯗꯛꯀꯤ ꯆꯍꯤ 2025 ꯂꯣꯏꯁꯤꯜꯂꯛꯄ ꯑꯁꯤ ꯐꯥꯎꯕꯗ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯗꯤꯄ꯭ꯂꯣꯏ ꯇꯧꯕ ꯍꯧꯒꯗꯧꯔꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯁꯤꯒꯨꯝꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯊꯪꯁꯨ ꯄꯤꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯁꯥꯎꯠ ꯀꯣꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯗꯤꯐꯦꯟꯁ ꯑꯦꯛꯁꯄꯣꯔꯠꯇ ꯑꯗꯨꯃꯛ ꯃꯃꯤꯡ ꯆꯠꯂꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯣꯏꯔꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯅꯧꯅ ꯍꯣꯡꯂꯛꯂꯤꯕ ꯑꯅꯧꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯗꯦꯕꯂꯞ ꯇꯧꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯑꯣꯏꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯗꯤꯐꯦꯟꯁꯀꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕꯗ ꯃꯔꯤꯁꯨꯕꯗ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯅꯝꯕꯔ 4 ꯇꯥꯅꯕꯒꯤꯗꯃꯛꯇ ꯄꯥꯟꯗꯝ ꯑꯃ ꯊꯝꯗꯨꯅ ꯍꯧꯖꯤꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯤ ꯑꯣꯏꯕ ꯄ꯭ꯔꯗꯛꯁꯟ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯌꯥꯡꯈꯠꯂꯛꯂꯤꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯁꯥꯎꯠ ꯀꯣꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯪꯀꯔ ꯕꯁꯇꯔ Khuman 5 ꯍꯥꯏꯔꯤꯕ ꯃꯤꯁꯥꯏꯜ ꯑꯁꯤ ꯗꯦꯕꯂꯞ ꯇꯧꯔꯛꯄ ꯑꯁꯤꯗ US ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯔꯣꯜ ꯑꯃ ꯂꯩꯔꯤ꯫ ꯁꯥꯎꯠ ꯀꯣꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ USAꯒꯤ ꯑꯣꯏꯅ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟꯒꯤꯗꯃꯛꯇ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯥꯎꯠ ꯀꯣꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯃꯁꯨꯡ ꯂꯣꯡ ꯔꯦꯟꯖ ꯑꯣꯏꯕ Khuman 5 ꯒꯨꯝꯕ ꯃꯤꯁꯥꯏꯜ ꯑꯁꯤ ꯁꯥꯕꯒꯤ ꯑꯌꯥꯕ ꯑꯗꯨ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯝꯗꯦ꯫ ꯑꯗꯨꯕꯨ 2018ꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯊꯪꯅꯔꯤꯕ ꯅꯣꯔꯠ ꯀꯣꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯕꯣꯝ ꯁꯥꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯥꯎꯠ ꯀꯣꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ USAꯗ ꯀꯔꯤꯒꯨꯝꯕ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯇꯦꯛ ꯇꯧꯔꯛꯂꯨꯕ ꯃꯇꯝꯗ ꯗꯦꯃꯦꯖ ꯐꯪꯂꯕ ꯃꯇꯨꯡꯗ ꯈꯛꯇꯃꯛ ꯈꯨꯠ ꯍꯟꯒꯗꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯛꯄꯗꯒꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅꯁꯨ ꯅꯣꯔꯠ ꯀꯣꯔꯤꯌꯥꯕꯨ ꯀꯥꯎꯟꯇꯔ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯒꯨꯝꯂꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯁꯥꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯑꯌꯥꯕ ꯑꯗꯨ ꯄꯤꯊꯣꯛꯈꯤꯕꯅꯤ꯫
ngasi South Korea hairiba country asi USA ki maikeidigi China amasung North Korea gi oina lagliba trade asi yengduna aduki matik yamna heavily armed oiraba country ama oihankre USA gi oina leiriba khwaidi yamna advance oiribani hairiba defense system kudimak third gi hauraga petrol na chingba kudingma hauzik South Korea da deploy chawduna thamkre masida sunatana China gi maru oiba sidi ke ama fawba yawba ngamba US ki advance oiraba misal kya amasu hauzik South Korea da deploy chawduna thamlibani masigumnaba matam asida South Korea gi oina mafam kya amada leiriba US ki military base asida US lami kya ama sozik leiri makha tarakba khongtha ama oina North Korea gi oina lakliba aggression asibu thengnaba ngamgadaba South Korea gi oiba bunker buster Khuman 5 haiba khulai aduki mati yamna tamthiba asisu yaurakre adubu lakliba wahangdi South Korea hairiba country asina monster missile asi develop tawkre haiduna Korean Peninsula gi oina leiriba conflict asi santi oiraklagara haiba ki oiba wahang aduni adubu North Korea hairiba country asigi maikeidigi thoidokna nachungadaba mandaba asina conflict asi kadomda lakadoribano haibado adumak wahang oiri nakalamromdana hauji Asia gi southern thangba sarukta leiriba Afghanistan amasung Pakistan hairiba country ani sigi oina leiriba conflict manung asida Afghanistan gi oina leiriba lengaki maikeidigi atuba matamda Afghanistan dagi Pakistan tamna chentharaklibba kunar hairiba turin asida dam saduna ising asi control townabagi damakta laukhalakkiba khongthang asida India lengaki maikeidigi support tawi haibigi oiba statement amakak aikoina tabu fangkre South Asia gi oina leiriba country sing asigi oinadi water body ising sing asi icham chamba ising ama oide yamna chawbu khulai ama oiri hairiba khongthang asi China gi maikeidigi su India gi mathakta dam kya ama saduna control tawnabu honai India gi maikeidigi su Bangladesh na singba mafam amasung Pakistan hairiba country sing asibu control tawnabugi damakta adamak sari Pakistan gi maikeidigi su manaba mong amakakta haujina Afghanistan hairiba country asigi maikeidigi amuk lawkhalakba khongthang ni madang asida Afghanistan amsung Pakistan hairiba country ni sigi oina lekiba conflict adu loishinnabagi damakta mamangda Qatar da wari sanaba matamda mai pakidaba madugi matungda Istanbul da hanjin sanakriba wari asidasu peace porakpa ngamdabadagi nakal ani maki maikeidigi yanaba ngamdaba fibam amada lakre peace ki oina sanakriba wari adu mai hek pakidabadagi wari sanudingi mamangda Pakistan gi maikeidigi karigum Afghanistan na peace porakpagi damakta yaraktaba taragadi open war am forward lakpa yai haiduna pikibu warning aduga manaba mong amakakta haujiksina mo Afghanistan gi maikeidi onkhattuna Pakistan da mu yamna kanbu warning singmu tawrakli karigumba Pakistan hairiba country sigi maikeidi Afghanistan gi territory ama hektada attack chatharakpa taragadi madu yoiba pakhum asi achouba lanjau amoina susoi soidana lakadi madu da sunatana ngasi Afghanistan amasung Pakistan hairiba country ani sigi oina leiriba military gi oiba khetnaba Pakistan gi oina leiriba advance oide hairiba kusu khulaising asida chauthokchariba adu karigumba lanfam ama thokpa taragadi Afghanistan gi oina leiriba Taliban force singdagi hairiba khulaising aduna kaidawnungda kanbiba ngamloi haibagi oiba wafum su thamli Afghanistan gi maikeidigi sanakriba wari adu mai paktabagi khwaidi yamna chawba maram asi Pakistan gi oina leiriba intelligence amasung military gi maikeidigi oiba yararoidaba condition kaya ama thamjinduna sanariba wari adubu mai paktanabagi damakta hanjin honakibaduna khwaidi yamna chawba result ama oiduna sanakhiba wari adu mai pakidabani haina su thamni adubu Pakistan gi side gi makoina thamliba condition adu niyom yamna chumba condition ni Pakistan gi oina leiriba security gi damakta yengduna phongdokhibu wafam ni haiduna thamli